ngasi numidang waram da phongkiba pawse yawba headlines sing mayam da pawdomjari Churachandpur dagi mangkhiba ama sina fangle haukiba sawolsel numit ki numidang waram da singdagi soithiba chatkibadagi mafam khangdana mangkraba Churachandpur district ki tibong dagi sokhongam baite saini phumanga miyoyama Bisnupur mayadagi ngarang sina fangle hairi thodok asigi matang da press na phangma pauna hairibana sokhongam baite mafam khangdana mangkhiba du nauna amuk kanglukpi irang tholaktuna asiana yaukrabara haina Churachandpur amasung Bisnupur district ki security force singna singi sarok sing yauna mafam kya da paksan na thiba humbagi thabak sathaki operation adu da baite hairiba miyoy adu mahke mayumdagi kilometer 300 rom chatlaga leiba electric transformer amagi mayada ngarang ayuk siduna leramba thengna ki hairi mahak matau karamna siribano haiba adu hojik makki oina chapchana khangma ngamdri adubu high voltage electric line na maram oinaga siba oiramgadra haibagi singnaba leiri paite ne kuki gi thawong pendaba phongdokre mangjona paite kangbu singda khanghalamba amasung ayaba amata loba tawduna KSO Delhi and NCRR amasung working kuki CSO Sadar Hills kharana paite wandam asi makhoi gi letter heta haptuna sijanabagi thawong asi apex paite tribe na akanma mong da yaningdaba phongdokli hairi Apex Paite tribe ki maikai dagi makhata na hairibana sahi asigi March 35 da Churachandpur da kuki group singna zomi ki flag lokthok lambaga mari leina kuki amasung zomi tribe ki marakta khana saina bagi thodokya thokrabani haina phongdorakli CRPF amasung AR na kuki area ngak sen mangamdre Imphal East amasung Kangpokpi district ka lona bada leiriba buffer zone gi sanctity asi mafam aduda deploy toriba Contratre suba Assam Rifles amasung CRPF na ningthina ngak sen mangamdre haina Singdai area core committee gi maikai dagi pendaba phongdorakli committee asigi maikai dagi hairibana haugiba August 3 da Kangpokpi district ki Cycle subdivision gi manung chanba kuki khul ama oiriba Sijaulen village da Arambai Tengol gi kangbu sing chanung da leiriba CRPF amasung Contratre suba Assam Rifles na mateng piduna amasung safe passage piduna sanghalakhi thawang adu lambi sengdokpagi mingda sangsilakhi hairi jingdai da leiriba kuki khulsing asi lisingani kulhumdoi gi me 38 da maitai group singna tumna mai thagi badagi asigumba thodok sing asi makhata na thoktanaba buffer zone semduna security ina ngak senduna lakhibani hairi central force na jathariba thawang asi yamna ningba kainingai ni thawang asina makhoi mafam aduda leibada safe oigani haibada thajadre haiki freedom fighter Rani Gaiden liu cheirubagi police tawa katkre myamne kai khomnaribi freedom fighter Rani Gaiden liu gi mingcha thian bayaba paujel WhatsApp group singda sandoknubagi damakta senariba myoy adu farag matik saba action lokhatpinaba Kabui Mothers Association na police tawa katkre hairi Kabui Mothers Association ge general secretary Ranjida Golmaina Imphal West District ki Superintendent of Police ta aiba cherolama pisenduna hiramasida senariba myoy sing adu BNS ki section 356 356 3 352 to 156 amadi 152 gi makhada matik saba action lokhatpinana ba wakat khibani Ranjita Golmaina pisin kheba wakat serula dugi matung inna myamni kai khomnariba Rani Gaiden liugi mingcha thian bayaba mawongda aranba paw sandokliba miyoisingna chathakiba thawang adu freedom fighter adugi imung manung Naga Furup Manipur gi myam amadi India gi miyoi punamakta ikaiba pibani haina lopham thoi freedom fighter amadi mingcha thian bayaba pawjel semlaga social media da sandor liba miyoising adugi mathakta action lokhatkadabani hairi na channel asidagi mitna kong oi kanai khanbiragadi adumna subscribe like amadi share tobiramo